Public Works Department, stage thakta lengkhatpirabnaba noyokna ningsingjani. Manipur Olympic Association, Honorable MLA. Mayam punupo aina kok nondona kurunjari sabko namaskar pranam. Manipur, the powerhouse of sports. Mayam na hainariba ngasimak ekoi irakta jewel mani mukta manga lengsin nuna laibire makoi bu reception tawagi Manipur Sarkar na sinjaba program asigi chief guest oina lengsin birba Sri N Biren Singh, Honorable Chief Minister of Manipur, ahan magdalay kai khono butchari President oina lengsin birba Sri Letpau Haukip, Honorable Minister Youth Affairs and Sports, guest of honor oina lengsin birba Union Minister of State for Jal Shakti and Food Processing, Honorable Deputy CM Sri Y. Joy Kumar, Sri T.H. Biswajit, Honorable Minister Works, Tongan Ba, Honorable Minister Singh, Honorable MLA Singh Chairman, Olympian and ngasi reception tawriba Olympian mga ama aduga mga nalengsin biriba Sports Department ki official sings tongan ba department ki official sing Manipur Olympic Association ki member khudingmak sports pu nungsidon lengbirak pa khudingmak amadi ngasi coverage pibiriba print amadi electronic media ki chilnaw singbusu aina kok nondana khurumjari ngasai press ki chilnaw amana hangi ngasi je khwa yam nungaiba numinena aina haijaki ngasi nate ahanba akoi ki mirabai chanuna medal phangba numito aduga akoi ki sagnai rabi Honorable MP Mary Kom na flag bearer oina akoi contingent ki mamang satpa numitur ki nungaiba horokodana hayeng moba mathangi Olympic yaw leudriba don nungai dan laigani na haijaramin masigi nungaiba sauthok sabasi kanan poroke da mani mukta oina Manipur gi leiriba Manipur si sports ki powerhouse ne haibasi masi sakhi oina proof oina puthokraba adugumba akoi sanaroi Olympian manga lengsin leibire yan nanba Olympian akoi tamonel kaman aduga tamok thois lengsin leibire Manipur da awar pana pik thalaba irang patra matam sida Olympian mayam ama thorok paibase masi akoi Manipur sida talent mayam lei haibase masi taseng na mayam loina khangna wafam ni aina governor ki ADC oijari matamda ON Srivastava aina governor am leame mana hai Naresham noi Manipur ki mi sing so talented aeroplane se mathak da yaraktre is moy dum same ni hai highway arthadi akoi mi sing full of talent only thing is we have not been able to guide them properly mentor them facilitate them properly adu wat pa gena adu singnu leiragadi suksoi soidana akoi apawa phapanga ta lerakane kanji ngasi ma akoi sarkar na paikhat chale step Honorable Chief Minister na lead to Council of Ministers akoi government na tongan incentive kayam pijadra ngasi reception pijari bise masi akoi na to yabadi mayam lerangone adu akoi thamoi dagi nungsi jaw ari bakhara do pijabane khanjaraga Olympian sing na sports pu nungsi ba khuding makna akoi punmin rakanda akoi sports si amukan na hena Manipur amadi Bharat amadi prithibida saktang na ba adugumba medium ama ohinse haina mayam dai khurumjage sangna jaba yam nuai jaba aina school na tamjari matam na pa khiba wari akoi oja je chu selengsin mel le oja ju na tapira pare 1972 gi Munich amadi 76 gi Montreal Olympic ta weightlifting gi 110 kg gi category da akoi champion oiba Russia gi Vasily Alexeyev hai na nupamana mana medal gold medal anirak phange adi matung na man 8 years ki world champion 80 times weightlifting gi aina panjar si mirabai chanu yawi panjab ne ko weightlifting sira 80 records world gi
and 81 times mana record Soviet Union ki record create tawbe 7 years adra mana weight lifting ki record se amuk ta thugai deba 8 years se tamna taron thugai re kari gano karma hai I never won for myself, I won for my nation. I na sanari jai gi nate ai gi jati gi ne ai gi Manipur gi ne ai gi India gi ne hai na sanai. So we have to have that spirit. Akoi sana matam da ai gi ai na sana bidraga ai hangjage srele bidra Olympian khudima han ara thok matam da Manipur imabu ningsingam ngani akoi Manipur de ne khalang ai Mirabai ne ai Mary Kom ne khalam moiba ai Manipuri ne ai India ne na khalam ngane ba adugi spirit to haujiki 80 times 81 times champion noiba haujiki akoi Vaseline hai se asina hai gi ba adumai tawna akoi na Manipuri any player any politician any officer anybody akoi na mapana thok mi ga ngangna matam da ai isa thado pirakan da akoi amot pasi mapan sam thopoi mo ta haina mo ta manung na akoi launa raga sports ki manung na so yena khona mayam leidana akoi phara mayam makhara nayin leiba thorop ngam na kayam yawri akoi differencing se akoi imung manung da federation thabira kana apa bhalu thagala kana ngasi di aina chalis ai gi nati ai gi Manipur gi ne haiba ai gi India gi ne haiba wakalon je khalla kana madu unity leiba nungsi bi yawra gadi suksoi soidana akoi Manipur sina sports ta Bharat ki manung da amar prithvi manung da amuk hen sak tak ngam ngani hen thamjage losin jara poda example am tanga epijaram ge yamna phawba best so far greatest Olympian nupi female Olympian Jacqueline Joyner Kersey ena akoi ge mayam thivio YouTube ta kai de yengbiraga phangbigani marks se heptathlon amadi long jump sida gold medal ahum silver ama bronze ani hoji for the greatest female Olympian in the world oil lady mana honarak ba awa kha ke ba mayam do madugi matau do adugum ba khain tamma khoi sarkar na so sports nungsiba kangbu na so Olympic Association da mekong khudeng na khoi united le fada support oragdi we will be able to produce more and more numbers of Jacqueline Joyner guma mayam Manipuri thokani hai wai khare se ajaraga mayam punong po amukana khurumjari. Thank you. Thank you for